अहानबदा मरु ओइबा पाव तरागा निपालक सुबा लोक सभा मिखलगी अनि सुबा तंकाकी बोर्ड अयुकी पुंग 8 तकी थादनबा हौनख्रे Security Force na chingna baching amasung tamda thiba homba ki thabak chathabada Imphal East District tagi yamnaba khutsukhula kaya phagat pangamkhre amade Manipur da thokleba irang ni matang da US State Department na phongba report Ministry of External Affairs ki spokesperson Rande Jaishwal na yaning da ba phongdokre Kurumzari, Mami TV News Update Meeting Tabiri Basimbu, Anjali Dongbramna, Taramna Ukchari, Pausantokna, Bizari. Taraga Nipalak Shuba Lok Sabha Mikhalge, Ani Shuba Tankaki Board, Ayuki Pung Taretagi, Tadanaba Hongna Kray. Nungtil Pung Mari Fauba, the board Tadanaba Lushingani. Tankak Asida, Outer Manipur Parliamentary Constituency, Punna Bidan Sabha Kendra, Taraga Humdogi Polling Station, Chanipangani Fuganipanda, board Tadanari. Bidan Sabha Kendra Singh Adudi. 40 Jiribam, 42 Tamenglong, 43 Fungyar, 44 Ukrul, 45 Chingai, 47 Karong, 48 Mao, 49 Tadubi, 52 Tamay, 53 Tamenglong, 54 Nungba, 55 Tipai Mok, amasung 56 Thanloni. Tangkak asida puna botar lak, Mariga Lishing Marfuga, Mari, Chahunga, Chamapan Nipan. Mariga Lishing Marfuga Mari, Chahunga, Maudraga Nipana, Bothadanari. Outer Manipur Parliamentary Seat Kidamag, Indian National Congress, Naga People's Front, Independent Mire Puna Mire Marina, Lamba Tongnari, Ani Suba Tankaki Lok Sabha Mikhal Asida, Raija Asigi, Fairjol District Ki, Tipai Muk Amadi Thanlon Bidan Sabha Kendra Dana, Kwaidagi Botar Masing Yam Daba Kendra Oire. Tamay Bidan Sabha Kendra da polling station Hangtuktuna, Kwaidagi Masing Yama polling station Oire. Tangkak asigi damag polling station nipan hangtukli. Masigi manungda Ukrul da Mari, Tengnopal da Ahum, amasung Jiribam da Amani, Ukrul District da Santi Oinabot Hadanari. Taraga Nipalak Shuba Lok Sabha election gi second phase ngasi, None District da Su Santi Lena Pangtukli Hairi. District asida ahan bo oina, bot hadagadoba voters amadi senior citizens sing laba voter kaya su, bot hadaba thuglakuna, masagi over voting rights adu, manghandana mafong khangna sizinaduna, second phase ki election asi, yamna mapung faba election amagi masak ubo fangli. None district ki oina puna polling station yang kay nito laybagi manungda, polling station anidi, model polling station ni, aduga polling station mga amana, nupi kaktagi oiri. District asigi polling station mga dadi, puna voters listing ama henbana bot hadagadori. Haujik bot hadaba thoglak liba missing asi yenglaga, poll percentage ki chang wangba yai haina thazaba thamli. District asida bot hadaba thoglak liba voters singna ngasi, pangthok liba taraga nipalak shuba Lok Sabha election gi second phase asida, Makoy na sarug yaduna nation asigi democracy asibu mapangal kangkhatpada mateng pangbu fangba asigi damag haraw nungay bata natana apen bagaya so phongdorakle. Jiribam district ki Zirigat High School dangasi pangthokiba 40/12, 40/13 gi Lok Sabha outer seat election asida yamlaba voters na sarug yari hairi. Tongan ba district nipan gi assembly segments tarago humdoida ngasi pangthok liba Manipur outer Lok Sabha seat asida mire mari gi laibak chang lep kadori. Lok Sabha election asi ngasi tongan ba state tara humdoi ki constituencies marfu ga nipan da pangthok le. Kha nongpok thangba Bharat ki oina Assam, Manipur amadi Tripura da ngasi election asi pangthok le. Kasi ayo kung taretagi pagi Jiribam gi outer parliamentary election asida pagi voter sing na laglaga pagi bot hada bidi adugo long sing gi fibam na patabana marang walaga ayo tagi bot hada badi masing si yam nem na legi bane adugo pagi gi long sing gi fibam si yam na pare adum tunda pagi voter sing na lahiduna bot jana niom na hada bidi aduga hoji ki oina di thogan ni da ba thodo thokpagi thido ba ni sate Paging hujiki oina apun bagi masing na bagi jatret ga yangkai ni thoile aduga nupa gi masing na chahung ga yangkai mari aduga nupi gi masing na chahung ga mahuda ni pandai
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯚꯣꯇꯔꯁꯤꯡ ꯊꯥꯗꯕꯒꯤ ꯃꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯒꯅ 94 ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯤꯡꯅ 62 ꯑꯗꯨꯒ ꯇꯣꯇꯦꯜ ꯃꯁꯤꯡꯅ 138 ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯁꯤꯡ ꯄꯥꯎꯗꯝꯖꯔꯤꯕꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯅꯤꯄꯨꯔꯤꯒꯤꯗꯃꯛ ꯑꯥꯔ.ꯀꯦ. ꯁꯣꯐꯤꯌꯥ ꯁꯅꯥ ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯂꯣꯡ ꯔꯦꯟꯖ ꯃꯣꯔꯇꯥꯔ ꯄꯣꯝꯄꯤ 3 ꯂꯣꯡ ꯔꯦꯟꯖ ꯃꯣꯔꯇꯥꯔꯒꯤ ꯐꯥꯏꯠ ꯀꯦꯁ ꯑꯃ ꯂꯦꯊꯣꯠꯀꯤ ꯐꯥꯏꯠ ꯀꯦꯁ 2 ꯃꯦꯒꯖꯤꯟ ꯌꯥꯎꯅ 9mm ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯖꯤन यावना 7.65mm पिस्तोल अमा 303 राइफल्स अनि मैगजीन अमगा लोइनना लाइफ एम्युनिशंस राउंड 53 डिटोनेटर यावतबा 36 हैंड ग्रेनेड अहोम फागत पंगमखी हाइरी नेशनल हाईवे 37 अमदि नेशनल हाईवे 2 दा लमदम असिगी तंगाई फदबा नोंगमादा चंगदे यात्रबा पोटलम पुबा गाड़ी चामगा तरागा मथोय अमदि हुमफुमंगा मथंगसिना हाइरिबा लंबी असिदा अपनबा यावदना पुसिलखी मखादाना पोचै पुसिलकनबा खुदोंग थिनिंगाई ओइबा मफम कयादसु सेक्यूरिटी फोर्सना अकनबा चिक्सिंग थरंग लखतखी मणिपुर के डिस्ट्रिक्ट पुमनमक्ता पामदबा थौदोक थोक्तनबगिदमक पुण्य चेक पॉइंट 129 दा अचत अवंगसिंग चेक तौबदा चिंगनबा चिंग अमसुंग तमदा पुण्य मियोय 39 फागतुना वहां पहुंच चथखी हाइरी मणिपुर थोक्लिबा इरांगी मतंगदा यूएस स्टेट डिपार्टमेंट ना फोंखिबा रिपोर्ट अदु मिनिस्ट्री ऑफ एक्सटर्नल अफेयर्स की स्पोक्सपर्सन रंजर जायसवाल ना यानिंगदबा फोंदोखरे मिनिस्ट्री ऑफ एक्सटर्नल अफेयर्स ना यूएस स्टेट डिपार्टमेंट ना फोंबा 2023 की कंट्री रिपोर्ट ऑन ह्यूमन राइट्स प्रैक्टिसेस इंडिया हाइरिबा रिपोर्ट असिबो अकनबा मोंगदा रिजेक्ट तौखरे लोइनना रिपोर्ट असी इंडिया बु मपुंग फाना खंगदबगा लोइनना मणिपुर दा थोक्लिबा थौदोक असिबो यामना बायस ओइबा मवोंगदा उहनलगा सेंबर रिपोर्ट अमनी यूएस ना चाही खुदिंगी ओइना फोंगबा रिपोर्ट असिदा ह्यूमन राइट्स बु मतपदगे मैतै अमदि कुकी के मरक्ता थोकनिंगदबा थौदोक असी थोकहनखिबनी हाइना फोंदोकखिबता नतना असिगुमलबा अरानबा रिपोर्ट पुथोरकपसी यामना इकाइनिंगाइनि हाइनसु अकनबा वाफम थमख्रे मिनिस्ट्री ऑफ एक्सटर्नल अफेयर्स के स्पोक्सपर्सन रणधीर जायसवालना रिपोर्ट असी इंडिया गवर्नमेंट ना याफम थोकते अमसुंग मरि लेनबसिंगसु रिपोर्ट असी यानिंगदबा फोंदोकफम थोई मखाताना जायसवालना यूनाइटेड स्टेट्स की कैंपस प्रोटेस्ट मनुंगदा मरु ओइना कोलंबिया यूनिवर्सिटी दा तौखिबा प्रोटेस्ट गजादा इजराइल की मिलिटरी की थवोंगा मरी लेनना वफम खरा थमखी मदुदे डेमोक्रेसी चटपा लेबाक अमा ओइना फ्रीडम ऑफ एक्सप्रेशन लेरबसु सेंस ऑफ रेस्पॉन्सिबिलिटी खंगना वांगांग मथौ ताई हाइना फोंदोकपगा लोइनना महांगना मखा तारदुना लम अमगी इंटरनल अफेयर्स ता मथौ नतना मथौ शादुना खुद थिंगजनबा अमदि डेमोक्रेसी चटपा लेबाक अमना डेमोक्रेसी चटपा लेबाक अमबु इकाई खुमनबा उत्पगी तंगाई फदबा लेई मीगे सुमांगी वाई सिट्रिकांदा इसागी युम हाना वाई सिटकदबनी हाइना सु थमखी हाइरी ड्राइवर सिंह स्टीयरिंग पाइबा लेपखिबदगी जिरीबाम रेलवे स्टेशन दा पंदुना लेरिबा चेंग कया नोंगना लोइना अमांग अता थोकहनले हौखिबे एप्रिल की तांग 13 नेशनल हाईवे 37 जिरीबाम दगी इम्फाल तमना थोकलखिबा ऑयल टैंकर सिंगदा कुकी मिलिटेंट सिंगना अटैक चथरक्तुना ड्राइवर सिंह की मरक्ता अमा सोखहनखिबदा नतना ऑयल टैंकर कया अमांग अता थोकहनखिबा थौदोक अदुबु यानिंगदबा फोंदोक्तुना ड्राइवर सिंगना नेशनल हाईवे 37 असी बंद तौशिनखिबना मरम ओइरगा लंबी असिदा चटकदौरिबा एफसीआई की चेंग पुगदबा गाड़ी सिंगपु पंदुना लेखिबदगी जिरीबाम रेलवे स्टेशन दा चेंग कया पैदुना लेरी हाइरिबा चेंग सिंग असी मतम कोइना थमजिलकपना मरम ओइरगा नोंग चोसिलकपना मरम ओइरगा मांगबा याबगी फिबमदा लेरी हाइरी निंगसिंगबा याई मणिपुर दा हौखिबा मे अहुमदगी हौरक्लिबा लान असिना मरम ओइरगा चेंगी ममलसु असुकी मतेक ममल वांखतनरिबा मतम असिदा बन्ना मरम ओइरगा अमुक हेना प्रजा सिंह अवाबा मायोकनरी अदुबु प्रजाना मियांदा पेनद्रिबा की असुक कुइरबा मतम असिफाव ड्राइवर सिंह की अवाबा सरकार अमदि मरि लेनबा अथॉरिटी सिंगना ngasi fawba kokhanba ngamdriba नेशनल हाईवे 37 असे अकन बचिक्सिंग थरांग लखत पिदना लेइबा मरमना मियांगी पुकचाक थाकलिबा ड्राइवर सिंगना बन हंदोक्तबदगी अवाबा सिंग असे मायोकनरिबनी हाइना प्रजा सिंगना फोंदोकनरक्ले
ngasi pangthokiba taraga nipalak shuba Lok Sabha mikhalge ani shuba tangkaki Outer Manipur Parliamentary Constituency ki Assembly segment taraga humdoigi upon polling station chanipan ga nifoga nipan gi manungda irang asina maram oiduna lanjena duna relief camp singda changjafam lawduna leiriba voter singi oina special polling station taret hangbagi manungda Tengnopal district ki More Higher Secondary School da Inner Manipur Parliamentary Constituency ki oina special polling station ama hangduna subnatagi voter ama khaki oina hangduna bothada hankre irang asina maram oiduna Phaipi Jang Langgol dagi lanjana raktuna More Higher Secondary School da hangleba relief camp da changjafam lawduna leiriba Henban Laliant kaimangna phongdokkibada Election Commission of India na mahak matomtagi oina special polling station ama hangduna mahak mikhal asida Bharat ki nagrik ama oina mahak ki phangpham thokpa bot thada bagi hak phanghanbi bagi damang ECI bu thagapa phongdokre Pipe kaknaba len lubada bom yaurambadagi pokhairakpada ama sokle ngarang nung thilpung mangaga minute kunrom tarakpada Langgol Housing Complex ki mafam amada kwakaithal dagi laklaga complex asigi type 3 da leiramba potsangbam Bikram masagi chahi kuntraga taru apokpa pijita koba mioi amana GI pipe ama kaknaba tengsari na len lubada bom yaurambadagi pokhairaktuna sokre hairi pipe anungda yauramba bom pokhairakpaduda mahaki oithangba khut amasung khongna chingba sokpadagi Cecil Hospital da laikanakhe India ki khwaidagi chawba Festival of Democracy ngasi pangthokliba Outer Constituency Lok Sabha election da ukrulda chahi maudraga mari surabi nupi ama masagi bot hada bathoklakre ngasi pangthokliba second phase ki Outer Manipur Parliamentary Constituency Lok Sabha election ayuk pung taret tagi bot hada na bahuna kibaga loinena yamna pukning thogatningai oiba mawongda masagi voting right pu manghanba yade haiduna ukrulda yamna ahal oirabi masagi chahi maudraga mari surabi nupi ama bot hada bathoklakre hairi ngasi Outer Manipur seat ki oina assembly segment raga humdoi ki polling station singda miyamna bot hadaba miyamna thoglakpa leptri hairi Tripura da leiba Major Chongthamya Memorial Complex Narayan Khamarda ngarang Major Chongthamya Memorial Trust Agartala Tripura na sinduna chamaga kuntra humdoi subo khongjom lalning sing numit ki thoram pangthokre thoram aduda trust ki president Gurumayum Nijai Sarmana thoram mapu Manipur dagi social activist Lashram Chandra Kumar na chief guest amadi Lamyanba Sangstan ke general secretary KSH Madhavi amasung N Pranesh Singhna guest of honor oikhi thoram aduda saruk yaba lakhiba pumnamakna khongjom lalda maitai lanmi singgi Major Chongtham miyagi mitamda maira amasung haikat lekat tamduna lan aduda siba changwagi khenaba thamdana saruk yakheba amasung thawai thakraba singgi mafamda minute ama tumina leptuna ikai khumnaba utkhi loinana makhoina mama laibak Manipur bu kanana ba hotnabada lokhiba thawdangbu amuk hanan ningsingkhi
Phawgakchau Ikhai Police Station gi manung chana leiriba Kwakta Municipality Ward number 3 amadi 5 ki tainaba mafam amada miyam gi marakta gyan tana tringai thokhaningda ba thodok ama thokiba amadi maduda asok apan amadi amanga ta thokiba khudimak All Kwakta Youth Voluntary Organization AKYVO gi President Mirai Mayum Salamat Alina Thadorpa Chirol amada yaningdaba amadi nungaitaba phongdorakli Ngarangi thodok aduda asok apan amadi amanga ta thokiba khudingmak maipunariba misak aduna teksak pugodabani loina na chenariba misak adu atubada mari leinaba authority na phabiduna matik chaba chairak pibinaba AKYV ona mari leinaba singi pukning wakhal chingsilakli ngarang thodok aduna maram oiraga tongan mamiyoi kayana tonga santoktuna irang sagatnaba hotnarakhiba kayabu matam chana leibak miyam amadi mari leinaba authorities singna thokaningdab thodok kaya thoklakadabadagi thingminanaba lokhatminakhiba thodang khudingmakpu AKYV ona thamoi sengna leibak miyambu tawima khangbo udakli Mayai kaba ni sala lonba amadi chari ba kangbu gi mathakta mari leinaba authority natraga organization amana lokhatningba khongthang ama lokhatlakpada praja miyam nasu mari makhong khangjingai irang sagatpa yaningdaba ga loinana matung tarakpada mari leinaba authority natraga organization amana lokhatlakpa khongthang khudingmakta praja section khudingmak nasu mapung phana sahajok pina bigani haina chirol asida makha tarakle Aroibada maruoiba pau amuka hanna Tara Nipal Suba Lok Sabha Mikhal ki ani Shuba Tangka ki board ayuki pung taretagi thadanaba haunakre Security Force na chingna baching amasung tamda thiba humba ki thabak chathabada Imphal East District tagi yamlaba khutsukulai kya phagatpa ngamkhre Amade Manipur da thokleba irangi matangda US State Department na phongba report Ministry of External Affairs ki spokesperson Randir Jaiswal na yaningdaba phongdokre Haujiki oina Mami TV na santokchaba Manipur pau loisinjare mideng dabire bisingbu amuka hana khurumjari